ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ 302 ꯔꯥꯏꯁ ꯑꯣꯐ ꯑꯦꯟ ꯑꯦꯝꯄꯤꯌꯔ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯥꯔꯠ 1 ꯑꯗꯨ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯃꯗꯨꯕꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ 300 ꯄꯥꯔꯠ 1ꯒꯤ ꯂꯤꯡ ꯑꯗꯨ ꯍꯥꯞꯆꯔꯝꯒꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯃꯛꯇꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯁ꯭ꯄꯥꯔꯇꯥꯒꯤ ꯀꯤꯡ ꯂꯤꯑꯣꯅꯥꯏꯗꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯁ꯭ꯄꯥꯔꯇꯟꯁꯤꯡꯁꯤ ꯇꯦꯟꯖꯩ ꯃꯌꯥꯝꯅ ꯌꯨꯡꯁꯟꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯕꯨ ꯇꯝꯊꯤꯔꯕ ꯀꯤꯡ ꯖꯛꯁꯤꯁꯅ ꯆꯪꯁꯜꯂꯛꯂꯒ ꯀꯤꯡ ꯂꯤꯑꯣꯅꯥꯏꯗꯁꯀꯤ ꯃꯀꯣꯛꯁꯤ ꯀꯛꯊꯠꯇꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯖꯛꯁꯤꯁꯅ ꯀꯤꯡ ꯂꯤꯑꯣꯒꯤ ꯑꯀꯛꯄ ꯃꯀꯣꯛꯁꯤ ꯎꯠꯇꯨꯅ ꯒ꯭रीꯁꯀꯤ ꯂꯩꯕꯥꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤ ꯃꯥꯡ ꯇꯥꯛꯍꯟꯕ ꯑꯣꯠ ꯅꯩꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯔꯥꯛ ꯇꯝꯂꯤ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛꯄꯨꯅ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯠꯅꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁ꯭ꯄꯥꯔꯇꯥꯒꯤ ꯃꯍꯥꯔꯥꯅꯤ ꯀꯤꯡ ꯂꯤꯑꯣꯅꯥꯏꯗꯁꯀꯤꯅ ꯂꯣꯏꯅꯕꯤ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯀꯤꯡ ꯖꯛꯁꯤꯁꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗ ꯑꯊꯧꯕ ꯑꯦꯊꯦꯅꯤꯌꯟ ꯂꯥꯟꯃꯤ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯥꯝꯁꯤꯗ ꯄꯥꯡꯒꯟ ꯊꯧꯅꯥ ꯍꯥꯞꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯃꯥꯡꯒꯤ ꯄꯥꯔꯠ 1ꯗ ꯃꯃꯤꯠ ꯅꯥꯝꯃ ꯁꯣꯛꯇꯨꯅ ꯍꯜꯂꯛꯈꯤꯕ ꯗꯤꯂꯤꯌꯁ ꯀꯧꯕ ꯂꯥꯟꯃꯤ ꯑꯁꯤꯁꯨ ꯌꯥꯎꯔꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯁꯤꯟ ꯑꯁꯤ 300 ꯄꯥꯔꯠ 1ꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯤ ꯗꯤꯂꯤꯌꯣꯁꯅ ꯃꯈꯣꯏꯒꯤ ꯀꯤꯡ ꯂꯤꯑꯣꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯒ꯭रीꯁꯀꯤ ꯑꯃꯗꯤ ꯁ꯭ꯄꯥꯔꯇꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯡꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯧꯖꯤꯛ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ ꯂꯤꯑꯣꯅꯥꯏꯗꯁ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯂꯤꯑꯣꯅꯥꯏꯗꯁ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯤ ꯂꯤꯑꯣꯅꯥꯏꯗꯁ ꯑꯃꯗꯤ ꯃꯈꯣꯏ ꯆꯍꯨꯝ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯆꯍꯨꯝꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯗꯨ ꯑꯔꯥꯟꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯃꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯃꯁꯥꯅ ꯈꯪꯅ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯇꯨꯅ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯇꯝꯕꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯅꯤ ꯄ꯭ꯔꯦꯁꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯒ꯭रीꯁ ꯂꯩꯕꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯛꯂꯕ ꯂꯥꯟꯗꯥꯅꯤ ꯃꯇꯝ ꯑꯃ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯅꯤꯡꯊꯧ ꯗꯥꯔꯤꯌꯁꯅ ꯑꯩꯈꯣꯏꯒꯤ ꯒ꯭रीꯁ ꯂꯝꯗꯝꯁꯤꯕꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯂꯥꯟꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯑꯍꯧꯕ ꯂꯥꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯟꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯅꯤꯡꯊꯧ ꯗꯥꯔꯤꯌꯁꯅ ꯑꯩꯈꯣꯏꯒꯤ ꯒ꯭रीꯁ ꯂꯩꯕꯥꯛꯁꯤꯅ ꯅꯤꯡꯇꯝꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕꯒꯤꯗꯃꯛ ꯒ꯭रीꯁꯇ ꯂꯥꯟꯗꯥꯕ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒ꯭रीꯁ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯟꯃꯤ ꯌꯥꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯁꯔꯨꯛ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯁꯤꯡ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯒ꯭रीꯁ ꯂꯩꯕꯥꯛꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯑꯦꯊꯦꯅꯤꯌꯟꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈꯤ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯖꯍꯥꯖꯇꯒꯤ ꯀꯪꯐꯥꯟꯗ ꯀꯨꯝꯊꯕꯗ ꯉꯥꯏꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯑꯦꯊꯦꯅꯤꯌꯟꯁ ꯋꯥꯔꯤꯌꯔꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯟꯈꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯎ ꯑꯐꯩꯒꯤ ꯂꯥꯂꯣꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯤꯟꯈꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯤꯕ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁ ꯍꯧꯖꯤꯛ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯤꯗꯕ ꯍꯧꯈ꯭ꯔꯦ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯖꯍꯥꯖꯇꯒꯤ ꯀꯨꯝꯊꯕꯗ ꯉꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯛꯇꯨꯅ ꯍꯥꯠꯄ ꯍꯧꯈ꯭ꯔꯦ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯄꯥꯟ ꯑꯣꯏꯕꯅ ꯂꯩꯈꯣꯝꯁꯨ ꯊꯣꯛꯄ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯉꯝꯅꯃꯛ ꯑꯗꯨꯃꯛ ꯑꯁꯥꯎꯕꯅ ꯍꯦꯃꯟꯕꯗꯒꯤ ꯑꯦꯊꯦꯅꯤꯌꯟꯁ ꯍꯥꯏꯕꯗꯤ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯉꯝꯅꯃꯛ ꯑꯗꯨꯃꯛ ꯍꯥꯠꯂꯤ ꯃꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠꯁꯤꯡ ꯑꯁꯤ ꯐꯖꯔꯕ ꯁ꯭ꯂꯣ ꯃꯣꯁꯟ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯃꯅꯥꯛꯇ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕꯒꯨꯝ ꯃꯥꯡ ꯊꯥꯅ ꯑꯗꯨꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤ ꯎꯕꯗ ꯆꯦꯜꯂꯕ ꯌꯦꯛꯅꯕꯒꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯤ ꯖꯍꯥꯖꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯍꯥꯏꯕ ꯀꯪꯐꯥꯟꯗ ꯀꯨꯝꯊꯕ ꯅꯪꯗ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯀꯥꯈꯠꯇꯨꯅ ꯃꯊꯪ ꯍꯥꯠꯄ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯀꯪꯐꯥꯟ ꯌꯧꯔꯛꯇꯕ ꯖꯍꯥꯖ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯗ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯅꯤꯡꯊꯧ ꯗꯥꯔꯤꯌꯁ ꯍꯥꯏꯔꯤꯕꯁꯤꯅ ꯃꯥꯒꯤ ꯀꯪꯐꯥꯟ ꯌꯧꯈ꯭ꯔꯕ ꯖꯍꯥꯖꯇ ꯇꯣꯡꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯦꯊꯦꯅꯤꯌꯟꯁ ꯍꯥꯏꯕꯗꯤ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯉꯝꯅꯃꯛ ꯑꯗꯨꯃꯛ ꯍꯥꯠꯈꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯈꯧꯇꯛ ꯆꯥꯕ ꯍꯧꯔꯦ ꯃꯈꯣꯏꯅꯤꯁꯤ ꯂꯥꯞꯅ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯃꯤꯆꯥꯟꯅꯗꯨꯅꯁꯨ ꯂꯩꯔꯤ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯀꯤꯡ ꯗꯥꯔꯤꯌꯁꯁꯤ ꯎꯕꯗꯒꯤ ꯑꯁꯥꯎꯕꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯩꯃꯥꯏꯁꯤꯗ ꯑꯃꯨꯛ ꯆꯣꯡꯊꯔꯛꯇꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯇꯦꯟ ꯄꯥꯏꯕ ꯂꯥꯟꯃꯤ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯇꯦꯟꯖꯩ ꯀꯌా ꯑꯃ ꯀꯥꯞꯁꯤꯜꯂꯛꯂꯤ ꯃꯁꯤ ꯐꯥꯎꯕ ꯊꯤꯑꯣꯃꯦꯇꯤꯀ꯭ꯂꯤꯁ ꯊꯤꯡꯕ ꯌꯥꯗꯅ ꯇꯦꯟꯖꯩꯁꯤꯡ ꯑꯁꯤ ꯁꯤꯜꯁꯤꯅ ꯉꯥꯛꯄꯗ ꯅꯠꯇꯅ ꯃꯀꯣꯛꯇ ꯎꯞꯄꯤꯕ ꯍꯦꯜꯃꯦꯠꯁꯤꯅ ꯐꯥꯎꯕ ꯉꯥꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯌꯥꯝ ꯈꯣꯡꯂꯩ ꯊꯨꯅ ꯇꯦꯟ ꯀꯥꯞꯄꯤꯕ ꯂꯥꯟꯃꯤ ꯑꯅꯤꯁꯤꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ
सोमदा किंग प्रेसियानगी निंगथौ दारियसनासु लानफम असि माय पाकलारोय खंगबदगी मखोई कंफान यौरक्त्रिबा जहासिंग असि हनखिनबा याथंग पीरी मतांगसिदा mayamda bhap tanaba kariguma kharadang haijaramge masida uriba presiangi ningthau Darius asi akoina mamangi part 1 300 ta ukhraba king Jaxis ki mapani ngasi uriba lansidi matamagi mamang Jaxis na presiangi ningthau oidringai haukraba wari amani masibu Rani Gorgona mahakilami singda pangan thauna oinabagi damak Theometiclis hariba nipasigi wari sibu liduna tahalibani hojik presiangi ningthau Darius na mahaki jahasingsi hankinaba yathang piringai somda Theometiclis na su तेन से खुंकतुना दारियस तमना कापसलखरे मसिदा पाइरिबा तेंजयसी मचानुपा जक्सिसनदी उबदगी मपाबु कन्नबगी दमक चेंसलगली अदबु तेंजयसी यौसलकपना हांदुना किंग दारियसु हेक लैथोरकपगा मपा चादुना मथबाकता चपचाना पानखरे जक्सिसनसु तेंजयना पालबा मपाबु कोंखतुना इसिंग मपानदा याम लापना लेपतुन लैरिबा थियोमेटिक्लिसता याम वारौना पेंदना मियेंग अमा येंगगली तंजासिदा मरक थन्ना रानी गोरगोना सु वारी एसिली सलगली थियोमेटिक्लिसना सु खंगी दारियस की मचानुपा जक्सिस की मियेंगी आथरसी महाक मथंदा सु खंजकी मपा दारियस हातपगी महुत मचानुपा जक्सिस सी ओइना हालमगदबनी महाकना येंगिबा मियेंसी की आथरदी आई खंगदब नत्ते मपागी लमन खुमनबगी दमक जक्सिस अमुक लाखिनी मसिदगी सिनसी होंकिदुना प्रेसियानगी निंगथौ दारियस की कोनुंगसिदा उंग लाखरे होजिक मफमसिदा निंगथौ दारियसी सोक्तुना सिगदबगी ngaiduna leire habsi पाउ ताबदगी मियोय खरा खोंगलै थुना लागलिबा टीमसिदा होजिक नुपी अमसु यावबा उरी माकि ममिंगना आर्टेमेसिया कौई महाक निंगथौ दारियसकी मचादा मचाकुम योक्चरकपी लानफमदा दुकी मथक थौबी याम अचान मनाइनी किंग दारियसकी लेरिबा सेना मयाम सिगी मथकता आर्टेमेसिया हारिबा नुपीसिना माना कमान तौदुन लेबनी किंग दारियसनसु आर्टेमेसियागी मतिक मथौना मरिंगजेन खावा साथीबा मगुनसिदा अपेनबा पोक्तुना मचागुमना माबु योक्चबनी महाक्या पोकपा मचा जक्सिसना आर्टेमेसियादा यावरिबा गुनसिंग असि महाकी मचानुपा जक्सिसतसु याहन्निंग अदुबु यावबदी ngamde होजिक आर्टेमेसिया निंगथौ दारियसकी मनाक्ता सावबा सकफम अमगा लोइनना याम फिंगना चंगचलगली किंग दारियसु मथबाक्ता थियोमेटिक्लिसना कापखिबा तेंजयसी छतोक्तबी फमुंगदा यातादो लेरमली महाक होजिक सीबमक्ति सीद्री सीगदौबदी ngaidो लेरबनी अदुना महाकना माकी सिरमदायसिदा माकी लेजरिबा कमांडर खुदिमकपु कौदुना उनबगी तंजादु लौरिबनी किंग दारियसना मचानुपा जक्सिसपु कौसंदुना नासोन पिकना हाइरी आई लेत्रबा मतुंगददी आईगी महुत असि नंगना सिलौगदौरबनी बुंगो अदुबु आइना तौखिबा असोइबा अरानबसिंग असिदी नंगना मखा ताना तौगे अमुक खलकनु ग्रीसपु खुदुम चंजनगे मखोइदा अटैक तौगे खल्लुरनु मखोइना लेजरिबा मफमदुदा फिबमदुदा अदुम लेजरसनु मखोइबु माइथीबा पीबा ngamgadabadi लाइ नतना मियोइबा मतना माइथीबा पीबा ngammaroi हाइरी मचानुपा जक्सिसती इचम चमना मपागी वाफमसिंगसी मुन्ना ताजरी अदुबु आर्टेमेसियादी ग्रीसपु ngakpikhro haiba wafamsida साउदुना किंग दारियसकी मथवाक्ता युंगदु लेरिबा तेंजयसी ममित्ता मपी तादुना दुमक सतोक पीखरे किंग दारियसकी अरोइबा नुमित हाइबदु ngasi ओइरे मसिदा आर्टेमेसियाना ग्रीसपु ngakpikhro haiba wafamsi ताबदा साउरिबगी मरमसी याम चाउना लेरि मरमदी महाक मसामक ग्रीस मसानी अदुबु महाकना ग्रीस लेबा आसी लमन खुंगे हाइबगी वासक अमसु लेरि महाक ग्रीस मचा ओइरगा मागी पोकनफम लमदम ग्रीसकी येकनबा ओइरमलेबसी करिगिनो हाइबा मखा ताबा वारिसिंगदा सोइदना खंगलगनी मसिदगी सिनसी होंखिदुना किंग दारियस सीखरबा नुमित तरेनी फाबा नुमितसिदा उंग लागली होजिक मचानुपा जक्सिसती मपा लैखिदबगीदमक हप्ता अमची तुम्बा चाबा खंगदना कनामतगा वारी सानदबी वाखन नुंगाइतना तासन्दुन लेजरी मसिदा आर्टेमेसिया चंगसन्दुना जक्सिसता लांजाव अमा थोकनबगीदमक हुमा कामजनगरे आर्टेमेसियाना हाइरी नंगी बाबाना हाइरमलि वाफमदु पाउतांगनी महाकना हाइरमबदु ग्रीस लेबा आसिदी ईश्वर नतना माइथीबा पीबा ngamoi हाइरमबनी अदुना हौजिकती नंग ईश्वरगुम्बा निंगथौ हाइबदु ओइरगदबनी हाइख्रे वाफमसिदगी अखोइना खंगले अखोइना 300 पार्ट 1 दा उखिबा ngakpi heitraba tamthiraba किंग जक्सिस अतु आर्टेमेसियाना सेमखिबदे हाबसी हौजि आर्टेमेसियाना जक्सिसपु गोड किंग अमा सेमनबगीदमक लेबाकसिदा लेरिबा तांत्रिक खुदिमक अखंग अहि मयाम कौदुना जगा अमा सिल्ले जक्सिसपुसु महाकना मसादा फी थोंगदना अराप मफमसिदा थारगली जक्सिसु सुम याम वाना लागलगा तांत्रिक मयाम अखंग अहि मयामना लाई खोरमदु लेरिबा सुरुंगसिदा चंगचलतुना लेरिबा इसिंगसिदा लुपथाखरे अदुबु फावगलकपा मतमददी अखोइना हानसु उखरबा फत्तबा मयामगी वाखलोन चेलबा
ꯂꯥꯏ ꯑꯃꯒꯤ ꯐꯤꯕꯝꯗ ꯐꯥꯎꯒꯠꯂꯛꯈ꯭ꯔꯦ꯫ ꯖꯛꯁꯤꯁꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯄꯥꯅꯁꯨ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯂꯝꯒ ꯌꯦꯛꯅꯗꯅꯕ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯈꯤꯕꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯒꯣꯗ ꯀꯤꯡ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯖꯛꯁꯤꯁꯄꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯟꯅꯖꯔꯛꯄ, ꯂꯨꯅ ꯇꯧꯖꯔꯛꯄ, ꯒ꯭ꯌꯥꯟ ꯄꯤꯕꯤꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯇꯞ-ꯇꯞꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯁꯤ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯖꯛꯁꯤꯁꯅ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯑꯐꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯁꯤ ꯄꯤꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯐꯕ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯗꯅꯕꯒꯤꯗꯃꯛꯇꯅꯤ, ꯃꯥꯅ ꯍꯥꯏꯕꯇ ꯏꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯀꯤꯡ ꯖꯛꯁꯤꯁꯁꯨ ꯀꯣꯅꯨꯡꯁꯤꯗ ꯐꯤꯕꯝ ꯑꯣꯟꯗꯨꯅ ꯌꯧꯔꯛꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯖꯛꯁꯤꯁꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯁꯤꯗꯁꯨ ꯂꯥꯎꯊꯣꯛꯂꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯦꯟꯁꯀꯤ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯒ꯭ꯔꯤꯁꯀꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝ ꯀꯌꯥ ꯑꯃꯒꯤ ꯂꯨꯆꯤꯡꯕꯁꯨ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯃꯊꯥ ꯁꯥꯟꯅꯔꯦ, ꯃꯔꯝꯗꯤ ꯄꯔꯁꯤꯌꯥꯟꯒꯤ ꯅꯤꯡꯊꯧ ꯖꯛꯁꯤꯁꯅ ꯃꯈꯣꯏꯗ ꯂꯥꯟ ꯑꯃꯨꯛ ꯇꯥꯁꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯌꯥꯝꯁꯤ ꯃꯣꯠ ꯃꯥꯟꯅꯗꯕꯗꯒꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯄꯪꯈꯠꯇ ꯈꯠꯅꯗꯨꯅꯁꯨ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯃꯐꯝꯁꯤ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥ ꯈꯟꯅꯐꯝꯅꯤ, ꯃꯤ ꯐꯨꯅꯐꯝ ꯅꯠꯇꯦ꯫ ꯍꯟꯗꯛ ꯄꯔꯁꯤꯌꯥꯟꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤꯕꯁꯤ ꯃꯥꯏꯀꯩ ꯑꯅꯤꯗꯒꯤ ꯄꯨꯟꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ꯫ ꯏꯁꯤꯡꯒꯤ ꯅꯥꯀꯟꯗꯒꯤ ꯑꯃ, ꯑꯃꯅ ꯀꯪꯐꯥꯜꯂꯣꯝꯗꯒꯤ ꯑꯃ꯫ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯔꯕꯗꯤ, ꯃꯈꯣꯏꯕꯨ ꯊꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯤꯁ ꯂꯩꯕꯥꯛꯀꯤ ꯂꯝꯁꯤꯡꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯟꯁꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯂꯝ ꯂꯝꯒꯤ ꯖꯍꯥꯖꯁꯤꯡꯁꯨ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤ꯫ ꯃꯁꯤꯗ ꯑꯍꯟ ꯑꯃꯅ ꯊꯣꯛꯂꯛꯇꯨꯅ, ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯡꯕꯤꯈꯤꯅꯨ, ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯤꯌꯨ꯫ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯇꯨ ꯈꯛꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯅꯍꯥꯁꯤꯡ ꯑꯗꯨꯕꯨꯁꯨꯅꯤ꯫ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯇ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯑꯍꯜꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤ ꯁ꯭ꯄꯥꯔꯇꯥꯗꯗꯤ ꯄꯥꯎ ꯌꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯁꯨ ꯉꯥꯛꯇꯪ ꯈꯜꯂꯒ ꯆꯨꯝꯃꯤ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯁ꯭ꯄꯥꯔꯇꯥꯒꯤ ꯀꯤꯡ ꯂꯤꯑꯣꯅꯥꯏꯗꯁꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯟꯅꯕꯒꯤꯗꯃꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯨꯔꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯨ ꯍꯣꯡꯈꯤꯗꯨꯅ ꯄꯔꯁꯤꯌꯥꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯤꯡ ꯖꯛꯁꯤꯁꯀꯤ ꯃꯅꯥꯛꯇ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪꯅ ꯁ꯭ꯄꯥꯔꯇꯥꯗ ꯊꯥꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗ ꯀꯤꯡ ꯖꯛꯁꯤꯁꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛ ꯁ꯭ꯄꯥꯔꯇꯥꯗ ꯆꯠꯇꯨꯅ ꯅꯥꯄꯟ ꯆꯥꯎꯕ ꯂꯤꯑꯣꯅꯥꯏꯗꯁꯄꯨ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏ, ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯁꯦꯝ ꯁꯥꯔꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯍꯧꯖꯤꯛ ꯑꯦꯊꯦꯅꯤꯌꯟꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯅ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯤꯡ ꯖꯛꯁꯤꯁꯅ ꯀꯪꯐꯥꯟꯒꯤ ꯃꯥꯏꯀꯩ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯔꯇꯥꯔꯣꯝꯗ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯑꯦꯊꯦꯟꯁ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯁ꯭ꯄꯥꯔꯇꯥꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯅ ꯁ꯭ꯄꯥꯔꯇꯥ ꯍꯦꯛ ꯌꯧꯕꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯤꯝ ꯑꯁꯤ ꯖꯒꯥ ꯑꯃꯗ ꯊꯝꯃꯝꯃꯒ ꯃꯊꯟꯇ ꯀꯣꯅꯨꯡꯂꯣꯝꯗ ꯊꯧꯖꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯣꯅꯨꯡꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯁ꯭ꯄꯥꯔꯇꯟꯁꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯃꯈꯛꯇꯪꯒ ꯃꯣꯏ 5-6ꯀ ꯌꯥꯝ ꯊꯤꯅ ꯐꯨꯅꯕꯁꯤ ꯎꯔꯤ꯫ ꯃꯐꯝꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯎꯕꯗ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯁꯨ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯗꯤꯂꯤꯌꯣꯁ ꯍꯥꯏꯔꯤꯕ ꯃꯃꯤꯠ ꯅꯥꯝꯃ ꯁꯣꯛꯈ꯭ꯔꯕ ꯅꯤꯄꯥꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯐꯝ ꯑꯗꯨ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯑꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤ, ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯕ 300 ꯄꯥꯔꯠ 1 ꯑꯗꯨꯒ ꯃꯇꯝ ꯑꯃꯈꯛꯇꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯇꯥꯟꯖꯥꯁꯤ ꯀꯤꯡ ꯂꯤꯑꯣꯅ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯧꯕ ꯆꯠꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯗꯤꯂꯤꯌꯣꯁꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯊꯧꯅꯥ ꯐꯔꯕ ꯃꯔꯤꯜ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯅ ꯀꯤꯡ ꯂꯤꯑꯣꯕꯨ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯗꯤꯂꯤꯌꯣꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯅꯪꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯁꯤ ꯃꯇꯝ ꯈꯤꯇꯪ ꯊꯦꯡꯊꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯂꯤꯑꯣ ꯄꯔꯁꯤꯌꯥꯟꯒꯤ ꯅꯤꯡꯊꯧ ꯖꯛꯁꯤꯁꯅ ꯂꯥꯟꯒꯤ ꯕꯥꯇꯣꯟ ꯊꯥꯔꯛꯄꯗꯒꯤ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯏꯁꯣꯔꯗ ꯑꯌꯥꯕ ꯂꯧꯕ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯁ꯭ꯄꯥꯔꯇꯟꯁꯤꯡ, ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯇꯥꯁꯜꯂꯨ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯨꯗꯤ ꯂꯝꯗꯝꯁꯤꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯏꯁꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯔꯝꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯂꯤꯑꯣꯅꯥꯏꯗꯁꯀ ꯂꯝꯗꯝꯁꯤꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯝꯗꯨꯅ ꯊꯋꯥꯏ ꯊꯥꯗꯣꯛꯄꯁꯤ ꯌꯥꯎꯕ ꯉꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯒꯠꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ, ꯃꯁꯥꯗ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯇꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯎꯕꯗ ꯊꯤꯌꯣꯃꯦꯇꯤꯛꯂꯤꯁꯁꯨ ꯀꯂꯛꯅ ꯑꯃꯗꯤ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯔꯥꯅꯤ ꯒꯣꯔꯒꯣ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯍꯥꯏꯔꯤ,
एथेंस के अथौबा थियोमेटिक्लिस अदोमदी लमदम तामना स्पार्टन सिंगी निपा थोकपा ट्रेनिंग से येंग लाक्लिब्रा थियोमेटिक्लिसना पाखुम ओइना आई मसीगी दमक्तदी लाक्चबदी नचदे अदुबु मफमसिदा तौरिबा ट्रेनिंग सिदि अदुकी मतिक तमथि करिगुम्बा ट्रेनिंग सिंगसिदा लानमी सिंगसे मथंग मथंग सीखरबदी लानफमदा निंगथौगा लोइना चटकदबा लानमी अमता लेहौरोय को हाइदुना फागी तौरकली मखोइने जुजिक मफमसिदगी थोलक्तुना सेरियस ओइबा वाफम खरा सुखनाखरे मसिदा थियोमेटिक्लिसना हारिबसिना मखोइगी ग्रीस लेबाक्सिदा लेरिबा लमदम सिंगसि अमता ओइना फुनसन्दुना प्रेसियानगे लानथेंगनसी अदुगा स्पार्टागी लेरिबा जहासिंग अदु मगोंदा सिनबियु इसिंगलोमदगी आर्टेमिसियाना लांदारकदुरिबा माइगै अदु मागी टीमगा लांथेंगनगी हाइरिबनी अदुबु थियोमेटिक्लिसकी रिक्वेस्टसी रानी गोरगोना याद्रे मरमदी मखोइसु हौजिक किंग जैक्सिसना खनाबा हौरकपदगी याम साउना लेरिबनी अदुगा किंग लियोनासु लानमी म्याम सेमकतुना कंफालोमदा लाकदोरिबा किंग जैक्सिसका थेंगननबगीदमक सेम सादो लेरिबनी हौजिक वाफमसि यानादबदगी थियोमेटिक्लिसु उपाय लेतना हनख्रे लमदम सिंगसि पुनसनबा याद्रबनीना तोंगान तोंगाना लांथेंगनबदा तारे मसिरगी सिनसे मो होंखिदुना आर्टेमिसियागी जहासिदा मुक लाखरे मखोइदे हौजिक एथेंस लोमदा लाकपा हौख्रबनी मफमसिदा हौजिक आर्टेमिसियागी ममांगदा लानफा अमसु पुथोरगली आर्टेमिसियाना निपासिदा हाइरी अइना ताबदा नाहाक्सि अइना फाजिनदुना थमलेबा मिनाय मयाम मरक्तगी थौना यामना लेबसि नंगनि हाइना ताइ मसि चुम्ब्रा हाइदुना हंगली निपासिना मुक खुमगली अइना ताबदासु नाहाक्सि नोंपोक माइगैरोमदगी समुद्र लांदुना लाकपा लमसाने हाइना ताइ हाइजलगली निपासिगी वाफमसिदा आर्टेमिसिया सावबदा लोइख्रे निपासिना मफमसिदा लेरिबा लानमीसिंगसिदा लाउरी ngasi nakhoi myam gi mamang da phamliba nakhoi commander nupi si Greece machani nakhoi myam Persian da pokjaba nipa oiraga a Greece da gi lakpa nupi si gi command makha da leiri masibu nakhoi khalubada ikai dro haidro ngangli nipa si gi wafam sidigi khoina khangli tasengwa su Artemisia aina hana su panjakre masamak Greece da pokjabi ni aduga ngasidi Persian gi King Xerxes ki commander mayam gi commander oido leiri महाकी लोसन्दो लेरिबो वारी सि मखा ताबा सिनसिंगदा सोइदना उबा फंगलगनी हौजि आर्टेमिसियाना मरौ लेबा मिनु अमगा लोइनना निपासिदा ओनसन्दुना हाइरी होय आइगी ब्रदर आई इसामक ग्रीस ता पोकचबीनी अदुगा आइगी हक्चांगदसु ग्रीस सिंगी ई चेलिबनी अदुबो आइगी थमोइदी प्रेसियान ओन खरबनी हाइदुना निपासी भाना पाइदिबा थांगना मंगक लेंथत्तुना आर्टेमिसियाना मकोक कक्थत्करे अदुगा तत्लबा मकोकसिदा किस तौदुना लाक्तना लंगथोरगली आर्टेमिसियागी तमथीबा मतौसिदा मफमसिदा लेरिबा लानमीसिंगसि मंगक नोंथादुना तुमिन लेरि हौजिक आर्टेमिसियाना मागी मखादा लेरिबा कमांडर सिंगसिदा हाइरी हौजिक नोंगनी सिगी मतुंगदि अखोगी पंथुंगफम एथेंस सोइदना यौरगनी अदुगा मखोइबु तुमना हालगदबनि हाइरी मसिदा सेना अमना मखा तारी वाफमसिदा लुरिबा मना साथीबा स्पार्टन सिंगदुना कमदौबा हाइदुना हंगली आर्टेमिसियाना मुखुमली मदुगिदमा अखोइना थोइना वानिंगाइ ओइदे मरमदि मखोगी पाव अइन लौरे मखोगी काउंसिलना अयाबा पीदबदगी किंग लियोनाइडसना मागे अचानबा लानमी चनीगा मौद्रा मापन पुदुना लानगिदमक थोख्रे हाबा पावसि तारे अदुना मखोइ चहुम खक्तदुदि नखोइ किंग जैक्सिसना याम लाइना लोइसनबीगदबनि हाइरी सेनासिना मखा तारी अदोंगे वाफम अचुम्मनी मखोइ चहुम खक्तदुदि अखोइ किंग जैक्सिसना खुकापी कापदा लोइखरने हाइरी होजा आर्टेमिसियाना निपा अमदा ओनसन्दुना याम चिंगना नंगदि नहानखै मफमसिदा उदे मफमसिदा करुंकांदा तिल्लिबा अइना आइगी लानमीसिंग अमदी कमांडर सिंगदी लोइना मसक खंगी नंगदी मसक खंगदे हाइदुना तखलगली निपासे जुजिक उपाय लेतबदगी याम हाइसिंगना मागी मसक ममिंग ताकदबगी कोक नोंथादुना तौसन्नरमलगा थांग सोरी मा सतोक्तुना मनाक्ता लेबल प्रेसियानगी लानमीसिंगसि खोंगलै थुना हाइसिंगना हालमदुना चेनखरे आर्टेमिसियानादी मागी लानमीसिंगसिदा लाउरी निपा अदु चेलनखिबा यारोय हाइदुना अदु निपासिसु इचमचंबा मी ओइरमद्रे याम हाइसिंगना लानमी खरा हालमलगा जहासिदगी इसिंगदा चोंथखरे प्रेसियागी लानमीसिंगसिनासु निपासिना चोंथखरिबा मपासिदा तेंजै कया अमा कापसलगली आर्टेमिसियासु साउना दुमक लेहौरे अदुबु निपासिदि मफमसिदगी उचिन्ना चिन्ना नानथोकपा ngamhौरे मसिरगी सेनसि थियोमेटिक्लिसकी मनाक्ता मुक लागली हौजिक मफमसिदा हौजिकता आर्टेमिसियागी मनाक्तगी हिंदुना चेनखरिबा निपा अदु मचानुपा पुदुना मफमसिदा लागली मसिदगी खोइना खंगले हौजिक चेनखरिबा निपा अदु एथेंसकी स्पाई ओइना प्रेसियानसिंगी मरक्ता अरोन अथु अमदी लालोंग खांगतोकनबगीदमक लोना चंगछलुबा निपा अमा ओइरमले महाक्सि थियोमेटिक्लिसकिसु याम चानबा मरुमनि मफमसिदा माना लाक्लिबसि थियोमेटिक्लिसता प्रेसियारोमदा तहौरिबा लालोंग अदु तमनबगीदमक लाक्लिबनि थियोमेटिक्लिसु अरोन वारी सानफम असिदा ममानबसिना मचानुबा पुदु लाक्पा असिदा निपामचासिगी ममिंगना कैलिस्टो कौई थियोमेटिक्लिसना
ꯀꯦꯂꯤꯁꯇꯣꯗ ꯍꯥꯏꯔꯤ ꯀꯦꯂꯤꯁꯇꯣ ꯉꯁꯤ ꯅꯪꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯅ ꯇꯥꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗ ꯇꯝꯊꯣꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏꯔꯤ ꯃꯄꯥꯁꯤꯅ ꯊꯦꯃꯥꯇꯤꯀ꯭ꯂꯤꯁꯇ ꯃꯈꯥ ꯇꯥꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯤ ꯌꯥꯝ ꯁꯦꯡꯕꯅꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯁꯥꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯅꯤꯄꯥꯁꯤꯅ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯇ ꯑꯁꯣꯝꯗ ꯄ꯭ꯔꯦꯁꯤꯌꯥꯟꯔꯣꯝꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯇꯧꯍꯧꯔꯤꯕ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯤꯌꯥꯒꯤ ꯌꯥꯝꯂꯕ ꯖꯍꯥꯖꯀꯤ ꯇꯦꯡꯒꯣꯜ ꯑꯃ ꯒ꯭ꯔꯤꯁꯇ ꯄꯣꯛꯆꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯃꯥꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯍꯧꯔꯦ ꯍꯥꯏꯔꯤ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔ ꯅꯨꯄꯤ ꯑꯗꯨ ꯑꯩꯅꯁꯨ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯀꯧꯕꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯁꯨꯝꯅ ꯑꯣꯏꯔꯛꯈꯤꯕꯒꯤ ꯃꯔꯝꯁꯨ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯁꯤꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯍꯧꯖꯤꯛ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯃꯔꯝꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯣꯏꯅꯁꯨ ꯎꯍꯜꯂꯦ ꯍꯧꯖꯤꯛ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁ ꯍꯣꯏꯒꯤ ꯖꯥꯇꯤ ꯑꯣꯏꯔꯤꯕ ꯑꯦꯊꯦꯅꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯃꯃꯥꯕꯨꯅ ꯔꯦꯞ ꯇꯧꯕꯤꯗꯨꯅ ꯃꯄꯥꯅ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯠꯂꯤ ꯃꯇꯝꯁꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯤꯁ ꯂꯝꯗꯝꯁꯤꯗ ꯂꯝ ꯑꯃꯒ ꯑꯃꯒ ꯂꯥꯟ ꯄꯪꯇꯧꯗ ꯇꯧꯅꯔꯤꯉꯩ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯥ ꯃꯄꯥꯗ ꯑꯣꯠꯅꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯤ ꯀꯞꯇꯨꯅ ꯌꯦꯡꯖꯔꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯃꯥ ꯃꯄꯥꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯠꯅꯩꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯍꯥꯛꯁꯤ ꯂꯥꯟꯐꯥ ꯑꯣꯏꯅ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯅꯤꯄꯥ ꯃꯌꯥꯝꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯁꯥꯟꯅꯄꯣꯠ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯃꯅ ꯄꯪꯆꯪ ꯆꯪꯖꯟꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯕꯨ ꯔꯦꯞ ꯄꯪꯇꯧꯗ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯁꯤꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯪꯊꯣꯛꯇꯨꯅꯁꯨ ꯊꯝꯂꯤ ꯃꯁꯥ ꯍꯧꯒꯠꯄ ꯉꯝꯗꯅ ꯁꯣꯔꯣꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯕꯨ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯁ꯭ꯄꯥꯏ ꯑꯃꯅ ꯑꯦꯊꯦꯟꯁꯇ ꯂꯥꯛꯄꯗ ꯊꯦꯡꯅꯕꯗꯒꯤ ꯅꯨꯄꯤꯃꯆꯥꯁꯤ ꯀꯣꯡꯈꯠꯇꯨꯅ ꯄ꯭ꯔꯦꯁꯤꯌꯥꯟꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯄꯥꯎꯃꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠ 1ꯗ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕ ꯁ꯭ꯄꯥꯔꯇꯥꯒꯤ ꯀꯤꯡ ꯂꯤꯑꯣꯅꯥꯏꯗꯁꯅ ꯒꯨꯍꯥ ꯃꯈꯥꯗ ꯀꯥꯎꯊꯈꯤꯕ ꯄꯥꯎꯃꯤ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯋꯥꯁꯛꯂꯝꯈꯤ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯒ꯭ꯔꯤꯁꯇ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯒ꯭ꯔꯤꯁ ꯂꯩꯕꯥꯛ ꯑꯁꯤ ꯇꯨꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯈꯤꯕ ꯄꯥꯎꯃꯤ ꯑꯁꯤꯅ ꯑꯔꯨꯕ ꯇ꯭ꯔꯦꯅꯤꯡ ꯀꯌా ꯑꯃ ꯄꯤꯗꯨꯅ ꯌꯥꯝ ꯁꯥꯊꯤꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯁꯥꯎꯕ ꯑꯃꯗꯤ ꯄꯦꯟꯗꯕꯁꯤꯡ ꯑꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯒꯤ ꯑꯊꯣꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯗꯥꯔꯤꯌꯁꯅ ꯃꯍꯥꯛꯄꯨ ꯆꯥꯡꯌꯦꯡ ꯂꯧꯅꯕꯒꯤꯗꯃꯛ ꯃꯊꯟꯇ ꯂꯝꯗꯝ ꯀꯌꯥ ꯑꯃꯗ ꯃꯤꯁꯟ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯨꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯊꯨꯡꯉꯕ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯀꯣꯛ ꯂꯣꯏꯅ ꯀꯛꯇꯨꯅ ꯄꯨꯂꯞ ꯌꯥꯟꯗꯨꯅ ꯄꯣꯔꯛꯂꯒ ꯅꯤꯡꯊꯧ ꯗꯥꯔꯤꯌꯁꯇ ꯀꯠꯄꯁꯤꯁꯨ ꯎꯔꯤ ꯗꯥꯔꯤꯌꯁꯅꯁꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯇꯝꯊꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯤ ꯎꯕꯗ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯧꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯀꯃꯥꯟꯗꯔꯁꯤꯡꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯗ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ ꯍꯧꯖꯤꯛ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯒ꯭ꯔꯤꯁ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯇꯥꯛꯄꯅꯤ ꯃꯁꯤꯗ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯥꯅꯤ ꯑꯩꯅ ꯒ꯭ꯔꯤꯁꯀꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯄ꯭ꯔꯦꯁꯤꯌꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯃꯐꯝꯁꯤꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯤꯄꯥꯃꯆꯥꯁꯤꯗ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯨꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯃꯆꯥꯁꯤꯅ ꯑꯩꯗꯤ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯆꯥꯒꯤ ꯋꯥꯐꯝꯁꯤꯗ ꯃꯄꯥꯁꯤꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯂꯥꯟ ꯌꯥꯎꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯤ ꯃꯄꯥꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯇ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯁ꯭ꯄꯥꯔꯇꯥꯒꯤ ꯀꯤꯡ ꯂꯤꯑꯣꯅꯥꯏꯗꯁꯅ ꯃꯈꯣꯏ ꯂꯥꯟꯃꯤ 3 ꯈꯛꯇ ꯄꯨꯗꯨꯅ ꯍꯣꯠ ꯒꯦꯠ ꯂꯣꯝꯗ ꯀꯤꯡ ꯖꯛꯁꯤꯁꯄꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁ꯭ꯄꯥꯔꯇꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯇꯤ ꯍꯔꯥꯎꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯅꯦ ꯁ꯭ꯄꯥꯔꯇꯟꯁꯤꯡꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯊꯦꯅꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯁꯤ ꯖꯒꯥ ꯑꯃꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯁꯤ ꯁꯨꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯉꯁꯥꯏ ꯃꯄꯥꯅ ꯂꯥꯟ ꯌꯥꯎꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯕ ꯅꯤꯄꯥꯃꯆꯥꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯅꯤꯄꯥꯃꯆꯥꯁꯤꯗ ꯍꯪꯂꯤ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯐꯝꯁꯤꯗ ꯅꯪ ꯂꯩ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯕꯕꯥꯅꯗꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯃꯆꯥꯁꯤꯅ ꯈꯪꯗꯦ ꯑꯩ ꯏꯊꯟꯇ ꯂꯣꯟꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯅ ꯑꯃꯨꯛ ꯍꯪꯂꯤ ꯅꯪꯅ ꯉꯁꯤ ꯄꯥꯏꯔꯛꯏꯕ ꯁꯤꯜ ꯑꯃꯗꯤ ꯊꯥꯡ ꯑꯁꯤꯗꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯃꯆꯥꯁꯤꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯄꯨꯄꯨꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯕꯣꯔ ꯄꯤꯗꯨꯅ ꯃꯐꯝꯁꯤꯗ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯃꯇꯧꯁꯤꯗ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯂꯥꯟꯐꯝꯗꯗꯤ ꯅꯪ ꯑꯩꯒꯤ ꯖꯍꯥꯖꯇ ꯇꯣꯡꯉꯣ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝꯁꯤꯗ ꯑꯉꯥꯡꯁꯤꯁꯨ ꯍꯔꯥꯎꯔꯤ ꯁꯣꯝꯗꯅ ꯊꯤꯌꯣꯃꯥꯇꯤꯀ꯭ꯂꯤꯁꯀꯤ ꯁꯦꯅꯥ ꯈꯔ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯋꯥꯐꯝ ꯈꯔ ꯈꯟꯅꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕꯁꯤ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯗꯤ ꯃꯈꯣꯏꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯍꯦꯜꯂꯤ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯟꯕꯁꯨ ꯍꯦꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯤꯡ ꯌꯥꯝꯕꯁꯨ ꯍꯦꯜꯂꯤ ꯃꯈꯣꯏ ꯍꯧꯖꯤꯛ
ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯃꯨꯗ꯭ꯔꯗ ꯊꯠꯇꯨꯅ ꯂꯩꯕꯗꯒꯤ ꯖꯒꯥ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯌꯧꯁꯜꯂꯛꯂꯒ ꯑꯦꯇꯦꯛ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯁꯨ ꯇꯥꯗꯨꯅ ꯆꯪꯁꯜꯂꯛꯂꯒ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯆꯪꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯁꯦꯅꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯤꯌꯟꯒꯤ ꯖꯍꯥꯖ 100,000 ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯑꯄꯤꯛꯄ ꯖꯍꯥꯖꯁꯤꯡꯁꯤꯅ ꯆꯪꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤ ꯏꯁꯥ ꯏꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯄ꯭ꯂꯥꯟꯁꯤ ꯃꯌꯥꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯕꯤ ꯃꯗꯨꯒꯤ ꯂꯥꯂꯣꯡꯗꯨꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯥꯔꯇꯦꯃꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯖꯍꯥꯖꯁꯤꯡꯁꯤꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯣꯏꯈꯤꯕꯗꯒꯤ ꯑꯦꯊꯦꯟꯁ ꯇꯝꯅ ꯊꯧꯖꯜꯂꯛꯂꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁ ꯍꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯖꯍꯥꯖꯁꯤꯡꯁꯤ ꯕꯤꯍꯨ ꯑꯃꯒꯨꯝ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤ ꯎꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯕꯟꯗꯥꯔꯤ ꯀꯧꯕ ꯀꯃꯥꯟꯗꯔ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯐꯝꯁꯤ ꯀꯃꯥꯟꯗꯔꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯊꯦꯡꯅꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯄꯥꯛꯇꯛ ꯑꯣꯏꯅ ꯌꯥꯝꯂꯕ ꯖꯍꯥꯖ ꯃꯌꯥꯝ ꯑꯃ ꯊꯧꯖꯜꯂꯛꯄꯁꯤ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯂꯣꯏꯅ ꯐꯥꯎꯅꯔꯦ ꯑꯗꯨꯕꯨ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯅ ꯄꯥꯡꯒꯟ ꯊꯧꯅꯥ ꯑꯣꯏꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯎꯔꯤ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯄ꯭ꯔꯁꯤꯌꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤꯗꯤ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯒꯤ ꯀꯜꯂꯤꯕ ꯖꯒꯥꯁꯤ ꯃꯃꯥꯡ ꯈꯛꯇꯅꯤ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯤ ꯂꯣꯏꯅ ꯁꯣꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯇꯨꯡ ꯂꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯃꯃꯥꯏ ꯂꯣꯏꯅ ꯂꯩꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯪꯁꯜꯂꯛꯏꯕ ꯄ꯭ꯔꯦꯁꯤꯌꯥ ꯖꯍꯥꯖꯁꯤꯡꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤꯡꯁꯤꯗ ꯊꯣꯝꯖꯤꯟꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤ ꯇꯧꯔꯤꯕ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯤ ꯂꯥꯂꯣꯡꯁꯤꯗ ꯄ꯭ꯔꯦꯁꯤꯌꯥꯒꯤ ꯆꯪꯉꯛꯄ ꯖꯍꯥꯖ ꯈꯨꯗꯤꯡꯃꯛ ꯀꯥꯏꯗꯨꯅ ꯏꯔꯣꯟꯅꯨꯡꯗ ꯂꯣꯏꯅ ꯂꯨꯞꯈ꯭ꯔꯦ ꯇꯧꯔꯤꯕ ꯂꯥꯟꯐꯝꯁꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯂꯣꯏꯅ ꯂꯨꯞꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯕꯟꯗꯥꯔꯤ ꯍꯥꯏꯔꯤꯕ ꯀꯃꯥꯟꯗꯔꯁꯤꯅꯁꯨ ꯍꯥꯏꯔꯤ ꯑꯩꯅ ꯊꯥꯖꯟꯈꯤꯕ ꯖꯍꯥꯖꯁꯤꯡꯗꯨ ꯂꯣꯏꯅ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯂꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯃꯥꯏꯊꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯕꯟꯗꯥꯔꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯖꯍꯥꯖ ꯊꯥꯖꯟꯗꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯌꯥꯊꯪꯗꯒꯤ ꯕꯟꯗꯥꯔꯤ ꯍꯥꯏꯔꯤꯕ ꯀꯃꯥꯟꯗꯔꯁꯤ ꯃꯈꯨꯠꯇ ꯑꯔꯨꯝꯕ ꯌꯣꯠ ꯑꯃ ꯐꯥꯖꯟꯗꯨꯅ ꯏꯁꯤꯡꯗ ꯏꯟꯊꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯎꯕꯗ ꯂꯦꯝꯍꯧꯔꯤꯕ ꯀꯃꯥꯟꯗꯔꯁꯤꯡꯁꯤ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯌꯥꯝꯁꯤꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯦꯊꯦꯟꯁꯀꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯤꯕꯁꯤ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁ ꯀꯧꯕꯅꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯒꯤꯅ ꯂꯥꯟꯃꯤ 10,000 ꯂꯩꯔꯕꯁꯨ ꯏꯊꯟꯇ ꯂꯥꯟꯊꯦꯡꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏ ꯅꯔꯤꯟ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯀꯣꯛꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯒꯤꯁꯨ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯨꯝꯕ ꯀꯃꯥꯟꯗꯔ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤ ꯃꯥꯏ ꯄꯥꯛꯄ ꯄꯤꯕ ꯉꯝꯒꯗꯕ ꯀꯃꯥꯟꯗꯔ ꯑꯗꯨ ꯀꯁꯥꯅꯤ ꯅꯪꯂꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯍꯧꯖꯤꯛ ꯀꯁꯥꯅꯤ ꯍꯥꯏꯔꯤꯕ ꯀꯃꯥꯟꯗꯔꯁꯤꯁꯨ ꯍꯌꯦꯡ ꯅꯨꯃꯤꯠ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯗꯣꯝꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯃꯥꯟꯗꯔ ꯀꯁꯥꯅꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯂꯨꯆꯤꯡꯕ ꯖꯍꯥꯖ ꯃꯌꯥꯝ ꯑꯃꯃꯨꯛ ꯑꯦꯊꯦꯟꯁ ꯇꯝꯅ ꯊꯧꯖꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯤ ꯖꯍꯥꯖꯁꯤꯡꯁꯤꯗꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯕꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯁꯨ ꯂꯩꯆꯤꯟ ꯌꯥꯝꯅ ꯊꯥꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯦꯊꯦꯟꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯎꯕꯗꯒꯤ ꯀꯃꯥꯟꯗꯔ ꯀꯁꯥꯅꯤꯅ ꯃꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯌꯥꯡꯅ ꯊꯧꯖꯟꯗꯨꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯊꯧꯖꯜꯂꯛꯂꯤ ꯁꯣꯝꯗ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯅꯁꯨ ꯃꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯃꯇꯨꯡ ꯍꯟꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯨꯡ ꯁꯨꯝ ꯍꯟꯈꯤꯕꯅ ꯂꯩꯆꯤꯟ ꯃꯔꯛꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯤ ꯖꯍꯥꯖꯁꯤꯡꯁꯤ ꯂꯥꯛꯂꯤꯕ ꯄ꯭ꯔꯦꯁꯤꯌꯥꯟꯁꯤꯡꯅ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯖꯍꯥꯖꯁꯤꯡꯁꯤ ꯁ꯭ꯄꯤꯗ ꯍꯟꯗꯕꯤ ꯂꯩꯆꯤꯟ ꯃꯔꯛꯁꯤꯗ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯖꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯧꯖꯜꯂꯨꯔꯤꯕ ꯃꯐꯝꯁꯤꯗꯤ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯣꯏꯔꯝꯂꯤ ꯂꯩꯆꯤꯟ ꯊꯥꯃꯟꯕꯅ ꯃꯈꯣꯏꯅ ꯃꯁꯤꯕꯨ ꯎꯍꯧꯗ꯭ꯔꯦ ꯊꯧꯖꯜꯂꯤꯕ ꯖꯍꯥꯖꯁꯤꯡꯁꯤꯁꯨ ꯈꯪꯈꯥꯝ ꯈꯥꯝꯕ ꯌꯥꯗꯕꯅꯤꯅ ꯆꯤꯡꯆꯦꯞꯁꯤꯗ ꯁꯨꯖꯟꯗꯨꯅ ꯂꯣꯏꯅ ꯀꯥꯏꯔꯦ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗꯁꯨ ꯖꯍꯥꯖ ꯑꯇꯦꯛꯄ ꯑꯃ ꯐꯩꯖꯟꯗꯨꯅ ꯊꯝꯃꯝꯂꯤ ꯍꯧꯖꯤꯛ ꯊꯧꯖꯜꯂꯨꯔꯤꯕ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯑꯅꯝꯕꯅ ꯃꯊꯪ ꯊꯣꯝꯖꯟꯅꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯅꯔꯤꯉꯩ ꯆꯤꯡꯊꯛꯁꯤꯗꯒꯤ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯇꯤꯝꯁꯤ ꯆꯣꯡꯊꯗꯨꯅ ꯄ꯭ꯔꯦꯁꯤꯌꯥꯟꯁꯤꯡꯁꯤ ꯍꯥꯠꯄ ꯇꯨꯞꯄ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯃꯄꯥꯝꯆꯥꯁꯨ ꯄꯨꯟꯅ ꯊꯦꯡꯅꯔꯦ ꯃꯄꯥꯁꯤꯅ ꯃꯆꯥꯁꯤꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯅ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯤ ꯃꯆꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯃꯄꯥꯁꯤꯁꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯣꯝꯗ ꯀꯁꯥꯅꯤ ꯍꯥꯏꯔꯤꯕ ꯀꯃꯥꯟꯗꯔꯁꯤꯅꯁꯨ ꯑꯦꯊꯦꯟꯁꯀꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯉꯛꯄ ꯍꯥꯠꯄ ꯇꯨꯞꯄ ꯀꯌా ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯤ ꯅꯪꯒꯟꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯌꯥꯟꯕ ꯇꯤꯝꯁꯤ ꯌꯧꯔꯛꯇꯨꯅ ꯀꯁꯥꯅꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯍꯥꯛꯄꯨꯁꯨ ꯃꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯇꯨꯅ ꯂꯋꯥꯏꯗ ꯌꯥꯟꯊꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯊꯤꯌꯣꯃꯦꯇꯤꯀꯦꯂꯤꯁꯀꯤ ꯄ꯭ꯂꯥꯟꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯨ ꯃꯈꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯌꯥꯝ ꯁꯥꯎꯔꯤ
ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯃꯥꯟꯗꯔ ꯑꯃꯗ ꯑꯃꯨꯛ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯄꯨ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯊꯥꯔꯛꯄ ꯀꯃꯥꯟꯗꯔꯁꯤ ꯂꯥꯛꯇꯨꯅ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯄꯨ ꯄꯨꯈꯤꯅꯕ ꯍꯥꯏꯔꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯂꯥꯛꯂꯤꯕ ꯀꯃꯥꯟꯗꯔꯁꯤꯗ ꯅꯈꯣꯏꯅ ꯅꯍꯥꯟꯅ ꯑꯗꯨꯝꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯒꯗꯤ ꯃꯥꯡ ꯇꯥꯛꯏꯕ ꯃꯌꯥꯝꯁꯤ ꯇꯥꯛꯑꯝꯃꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯃꯇꯝ ꯃꯥꯡꯂꯤꯕꯁꯤꯁꯨ ꯃꯥꯡꯉꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯁꯤꯗ ꯇꯣꯡꯗꯨꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯖꯍꯥꯖꯁꯤ ꯌꯧꯔꯛꯂꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯇꯔꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕꯒꯤꯗꯃꯛ ꯀꯥ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯌꯨ ꯄꯤꯊꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯂꯩꯇꯦ, ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁ꯭ꯄꯥꯔꯇꯟꯁꯤꯡ ꯍꯥꯏꯕꯗꯤ ꯂꯤꯑꯣꯅꯥꯏꯗꯁꯀꯤ ꯇꯤꯝ ꯃꯈꯣꯏ 3 ꯑꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯊ꯭ꯋꯥꯏ ꯂꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯖꯍꯥꯖ ꯐꯅ ꯊꯨꯒꯥꯏꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯥꯒꯠꯂꯤ, ꯅꯪꯕꯨꯗꯤ ꯄꯥꯝꯃꯨꯏ꯫ ꯌꯥꯝ ꯊꯨꯅ ꯄꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯕꯨꯁꯨ ꯑꯩꯅ ꯅꯝꯗꯨꯅ ꯃꯨꯟꯒꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯁꯦꯡꯅ ꯄꯥꯝꯃꯨꯏ, ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯩ ꯈꯪꯉꯤ꯫ ꯃꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯑꯃꯨꯛ ꯈꯨꯝꯂꯤ, ꯑꯣ ꯑꯗꯣꯝꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯗꯤ ꯁꯦꯔꯦꯟꯗꯔ ꯇꯧꯅꯕꯒꯤ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯇꯧꯔꯤꯕ ꯂꯥꯟꯐꯝꯁꯤ ꯅꯪꯒꯤ ꯅꯔꯥꯟ ꯅꯠꯇꯦ, ꯁꯥ ꯉꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯇꯝꯗꯨꯒꯤ ꯒ꯭ꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤꯅꯤ꯫ ꯃꯁꯤꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯍꯧꯖꯤꯛ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯇ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯇꯞ ꯇꯞꯅ ꯊꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯑꯦꯟꯇꯤꯃꯦꯠ ꯑꯃꯁꯨ ꯇꯧꯔꯤ꯫ ꯃꯈꯣꯏꯅꯤ ꯍꯧꯖꯤꯛ ꯑꯦꯟꯇꯤꯃꯦꯠ ꯇꯧꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯅ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯌꯥꯔꯗꯕ ꯅꯠꯇ꯭ꯔꯥ? ꯂꯥꯟꯐꯝꯁꯤꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯋꯥꯐꯝꯗꯨꯃꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯨ ꯌꯥꯝ ꯁꯥꯎꯅ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯄꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯒ ꯊꯥꯡ ꯁꯠꯇꯨꯅ ꯃꯉꯛꯁꯝꯗ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯂꯥꯟꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯌꯦꯛꯅꯕꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕ ꯑꯁꯤ ꯆꯠꯅꯗꯕꯗꯒꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯃꯅꯥꯏꯁꯤꯡꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯤ ꯊꯤꯟꯇꯣꯛꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ರೆ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝ ꯌꯧꯔꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯂꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯌꯥꯊꯪꯗꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯨꯅ ꯌꯥꯝ ꯆꯥꯎꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯖꯍꯥꯖ ꯑꯃꯅ ꯃꯃꯥꯡ ꯊꯥꯍꯟꯗꯨꯅ ꯑꯇꯩꯁꯤꯅ ꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯂꯥꯟꯐꯝꯂꯣꯝꯗ ꯊꯧꯖꯜꯂꯛꯂꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯃꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯊꯧꯗꯣꯛꯇꯨꯅ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯖꯍꯥꯖ ꯑꯃ ꯊꯧꯖꯜꯂꯛꯄꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯑꯉꯛꯄ ꯐꯥꯎꯅꯔꯦ꯫ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯁꯤꯗꯒꯤꯁꯨ ꯑꯃꯨꯕ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯣꯛꯇꯨꯅ ꯊꯧꯖꯜꯂꯛꯂꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯀꯥꯞꯊꯣꯔꯛꯏꯕ ꯃꯍꯤ ꯑꯁꯤ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯊꯥꯎꯅꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯇꯨꯡꯍꯟꯈꯤꯅꯕ ꯌꯥꯊꯪ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯌꯥꯊꯪꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯅꯒꯟꯗ ꯅꯝꯕꯣ ꯑꯃꯃꯝ ꯄꯣꯕ ꯂꯥꯟꯐꯥ ꯃꯌꯥꯝ ꯑꯃ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯍꯟꯗꯨꯅ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗ ꯀꯥꯈꯠꯂꯨꯅꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯥꯛꯏꯕ ꯅꯝꯕꯣ ꯄꯣꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯇꯦꯟ ꯀꯥꯞꯇꯨꯅ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯂꯤ, ꯆꯣꯡꯊꯗꯨꯅ ꯇꯥꯅ ꯊꯤꯟꯗꯨꯅꯁꯨ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯖꯍꯥꯖꯁꯤꯗ ꯀꯥꯈꯠꯂꯛꯄ ꯈꯨꯗꯤꯡꯃꯛ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯁꯤ ꯎꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯂꯥꯞꯅ ꯇꯦꯟꯖꯩ ꯈꯔ ꯀꯥꯞꯄꯛꯄꯗ ꯉꯁꯥꯏꯒꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯀꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯗꯨ ꯃꯊꯕꯥꯛꯇ ꯄꯥꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯖꯍꯥꯖꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯃꯩꯕꯨꯜ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯏꯁꯤꯡ ꯃꯊꯛꯁꯤꯗ ꯊꯥꯎ ꯆꯈꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯥꯃꯩ ꯆꯥꯛꯄꯒꯨꯝ ꯂꯣꯏꯅ ꯆꯥꯛꯂꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅꯁꯨ ꯃꯩꯕꯨꯜ ꯂꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯇꯥꯂꯪꯉꯛꯄꯗ ꯃꯩꯕꯨꯜ ꯂꯪꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯄꯥꯟꯕꯗꯒꯤ ꯃꯁꯥꯗ ꯃꯩꯅ ꯆꯨꯁꯟꯗꯨꯅ ꯖꯍꯥꯖꯁꯤꯗꯒꯤ ꯀꯥꯞꯊꯣꯛꯏꯕ ꯊꯥꯎꯁꯤꯗ ꯇꯥꯁꯟꯕꯗꯒꯤ ꯖꯍꯥꯖꯁꯤ ꯌꯥꯝ ꯀꯟꯅ ꯄꯣꯛꯈꯥꯏꯈ꯭ꯔꯦ꯫ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯣꯏꯖꯔꯕꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯩꯒꯤ ꯃꯩ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯇꯧꯔꯤꯕ ꯂꯥꯂꯣꯡꯁꯤ ꯎꯕꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯇꯦꯟꯖꯩ ꯑꯃꯗ ꯃꯩ ꯆूꯗꯨꯅ ꯀꯥꯞꯄꯛꯇꯨꯅ ꯉꯁꯥꯏ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯥꯛꯄ ꯅꯝꯕꯣ ꯄꯣꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯪꯒꯟꯗ ꯄꯣꯔꯤꯕ ꯅꯝꯕꯣꯁꯤꯗ ꯇꯦꯟꯖꯩꯁꯤ ꯌꯨꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤꯅ ꯀꯥꯈꯠꯂꯤꯕ ꯖꯍꯥꯖꯁꯤꯁꯨ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯇꯣꯡꯂꯤꯕ ꯖꯍꯥꯖꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅꯁꯨ ꯈꯪꯂꯦ ꯅꯝꯕꯣ ꯄꯣꯗꯨꯅ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯣꯁꯥꯏꯠ ꯕꯣꯝꯕꯔꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯩꯅꯥ ꯆूꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯏꯁꯤꯡꯗ ꯏꯟꯊꯈꯤꯅꯕ ꯆꯪꯁꯜꯂꯨꯕꯗ ꯕꯣꯝ ꯑꯁꯤ ꯄꯣꯛꯈꯥꯏꯕꯅ ꯍꯥꯟꯗꯨꯅ ꯖꯍꯥꯖ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅꯁꯨ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯇꯣꯡꯂꯤꯕ ꯖꯍꯥꯖ ꯑꯁꯤ ꯄꯣꯛꯈꯥꯏꯈꯤꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ
मागी जहासिंगसी ममाई लेखिनबा याथंग पीख्रे सोमदा थियोमेटिक्लिसु सिंगसिदा तासंदुना यान मांगदुना लेरी माकी ममित्ता हुजिक असीबा मियोइसिंगसी तमथीबा ngaसिंगना सेगाइदुना चाबासिसु उरी अदुबु माकना हुजिक मिकअप खंगथोक थोलकपददी माकसी मागी लानमिसिंगना कंफानदा चिंखतपीदुना कनबीदुना लेरमले आर्टेमिसियानादी थियोमेटिक्लिस असि सीख्रे हाइना लेख्रबनी हुजिक थियोमेटिक्लिसकी लानमिसिंगसी मसिंग यामद्रे जहासु यामद्रे मखो हिंगौरिबा खरसी लानसे मखा ताना तौखिसिरा नत्रगा तौरोइसिरा हाइबसी वखन नुंगाइतना कुपना खनदुना लेरी मखोय मयाम हुजिक लानफम असी मखोयना माइ पाकनी हाइबगी आशा अमता उद्रे मसिरगी सिनसे होंखिदुना अखोयना 300 पार्ट 1 दा उख्रबा किंग लियोगी टीम हाइबदी स्पार्टन सिंह किंग जक्सिसना हातखिबगी सिंदुदा मुग लागली जक्सिसना हुजिक किंग लियोगी मकोकजे कथतुना मागी लानमिसिंगदा ग्रीसता मखा ताना अटैक तौनबगीदमक याथंग पीख्रे अदुगा एफेल्टिस हाइरिबा मियोय चादबा निपासिदना किंग लियोगी थांग असी पीदुना एथेंसता हाइबदी थियोमेटिक्लिस होइदा उट्लुनबगीदमक थादोखरे मसिदगी सिनसी होखिदुना थियोमेटिक्लिस अमदी महाकी टीमसी लान माइथीबगी मथा साना लेरिङै आर्केडियन हारिबा कांगुदुगी लुचिंगबा मा ओइखिबा अखोयना 300 पार्ट 1 दा किंग लियोगा पुन्ना लानथेंगनबा यावखिबा डेक्टोस हारिबा निपासे लागले माना थियोमेटिक्लिसता असोमदा किंग लियो होइना जक्सिसकी मखुत्ता माइथीखिबा मरमदमगीदमक मथवाई थादोखिबगी पावसी पुदु लागले अदुगा किंग लियोना माइथीखिबगी मरमसु स्पार्टन मचा अमा ओइरगा प्रेसियानगी मिनाय ओइख्रबा मियोय चादबा एफेल्टिस हारिबा निपादुना अरोनबा लंबीदु ताकथोखिबदगी किंग लियो माइथीखिबनी हाइबा पावसीसु तमली पावसी ताबदा मयामसिसु वाखन अमता नुंगाइनद्रे थियोमेटिक्लिसना ngakhtang khallaga डेक्टोस हारिबा आर्केडियन निपासिदा हाइरी डेक्टोस किंग लियो अमदी महाकी टीम मखोय चहुम मदुना मरमदमगीदमक मथवाई कथोखिबगी पावसी अखोयगी ग्रीस लेबा असिगी सिटी खुदिंग खुंगंग खुदिंग मियोय खुदिंग लोइना खंगलुरो किंग लियोना मथवाई थादोखिबासिना ngасidi ग्रीसकी मचोय मचोय लेरिबा लेबाकसिंगसी अमता ओइना पुनसनबगी तांजादो पिबीरबनी हाइख्रे अदुगा माकी मरुप ममानबा सेना अमदमुक मखोयगी लेमहौरिबा जहासिंग अमदी लानमिसिंगसी साफागदबा मफम अमदा पुनबसु याथंग पीरी महाकना किंग लियो सीखबगी पिरमलिबा पावदु मखोयगी एथेंसकी कोनुंगदा चतुना मियोय खुदिमक खंगलुरगे हाइख्रे थियोमेटिक्लिसना हुजिक मखोयगी कोनुंगदा लाकपदा एफेल्टिस हारिबा मिनाय मचासी हाना यरक्तुना लेरमले थियोमेटिक्लिसना हाइरी अइना नंगी वारी लोइना तारे नंगना नंगी पोक्चबा नरमदमदा मिनमदुना येकनबगी मिचंगदा चंगसनदुना नफी फावबा मीगी ओइना शेली नंगी नमिंगदी करी कौई मिनाय मचा हाइदुना थियोमेटिक्लिसना हंकलगली एफेल्टिसनासु मागी ममिंग हाइदुना किंग लियोना लानफमदा पाइरमबा थांगसी थियोमेटिक्लिसता सिनखरे थियोमेटिक्लिसु किंग लियोगी थांगसी पाइखतुना एफेल्टिसकी मंगक्समदा थमदुना मांगफद्रबा थांगसी ngасidi नंगी इना चांगथोकलगनी हाइदुना धप तौरी एफेल्टिसना मुखुमकली नंगना दुमना तौरगा लमदमसिगी अफबा ओरकनी हाबसी नंग थाजबरा आइसी येंगबदुबदी इचम चंबा कैसु लेतबा मी मानबनी अदुबु अइना ngasi तौरिबा थबकसिदी नखोय मतना तौबा ngamgadaba natte थियोमेटिक्लिसु साउना दुमक थांगसे लौथोक्तुना नंगना मफमसिदा तमगे लाक्लिबा पावदु तम्मो हाइख्रे एफेल्टिसना लाउरगली अइना नखोयदा हाइजौ हाइरगदी लाइगुमलबा पर्शियानगी निंगथौ जक्सिसता एथेंस खुदिमक ग्रीस खुदिमक सरेंडर तहौरो नत्रगदी लेबा असि पुमतुंग तुमलगनी हाइरगली वाफमसिदा मयामसिसु मागी मागी मोट फोंदोनदुना अकीबा फाउनदुना ngurugnung ngangnaduna leiri थियोमेटिक्लिसना मुलाउलगली मयाम लांगलिबदु अमुक्ता लेपिखो लियोनाइडस अमदी महाकी खोंगबु मखोय चहुम मदुगी लानफम मदु माइथीखिबा नत्ते मखोय चहुम मदुना थवाई थादोखिबा अदु माइथीबने हाइना लौबु यारोय मदुदी याम चावना माइ पाकपनी मखोय चहुम मदुगी थौना लिंजेनगी वारी अदु ngасidi aina एथेंस अदु पुदुन लाक्लबनी मखोय चहुमगी नुंगसिरबा वारीसिना ngасidi अखोयगी ग्रीस लेबा असि अमता ओइना पुन्ना लेपलगनी अदुगा एफेल्टिस नंगनासु आइगी पावसी नखोयगी लाइन हाइना खंजरिबा निंगथौ जक्सिसतुदा तमजरुचो आइगी लेमहौरिबा जहाज खरसिना याम थुना अटैक तौबा लाक्लगदबनी मसिदा एफेल्टिसना मुखुमली नंगना तौगुदुरिबा अदुगी फोनदी अफबा ओइरोय लमदम असि पुनमक मांग ताकनबगी लंबीनी हाइरी थियोमेटिक्लिसना मुखुमली मदुगिदमक्तसु अखोय सेम सादुन लेरे हाइख्रे मसिदगी सेंचियम मुहोंखिदुना थियोमेटिक्लिस असि स्पार्टादा मुलागली मांगना कोनुंगसिदा चंगपदा दिलियोस हारिबनी पासि थेंगनरे हौजिकति महाक ममिना मा सोक्तुन लेरमली थियोमेटिक्लिसना स्पार्टागी रानी गोरगोगा उन्नगे हाइरी दिलियोसना मुख हाइरी थियोमेटिक्लिस आयु हाइजौ हाइरगदी रानी सि हौजिक मथवाय यामना नुंगाइत्रिबनी अदुना कनामतगा महाक उन्नबा पामदे अदुबु लमदम तामना नंग लाक्लबनीना मवोंग येंगजरुरो हाइदुना थाजनख्रे सोमदा रानी गोरगो सि हौजिक मथवाय चाकना मपुरोयबगी पोलोयखिबगी मफमसिदा अदुमक ममित्ता मपी तादुना
ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯆꯪꯁꯟꯗꯨꯅ ꯍꯥꯏꯔꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯕꯨ ꯑꯩꯅ ꯀꯟꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ 234ꯅ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯂꯦꯝꯅ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯃꯃꯜ ꯁꯣꯏꯗꯅ ꯍꯟꯖꯟꯒꯅꯤ ꯍꯥꯏꯔꯤ ꯔꯥꯅꯤ ꯒꯣꯔꯒꯣꯟ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯦꯊꯦꯅꯤꯌꯟꯁ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯊꯥꯕ ꯊꯥꯗꯕꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯒꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯨ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯍꯥꯏꯔꯤ ꯃꯁꯤꯗ ꯊꯤꯃꯣꯇꯤꯀ꯭ꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯅ ꯉꯁꯤ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯅꯤꯕ ꯂꯥꯛꯂꯤꯕꯁꯤ ꯑꯗꯣꯝꯒꯤ ꯖꯍꯥꯖ ꯈꯔ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗ ꯔꯥꯅꯤ ꯒꯣꯔꯒꯣ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯣꯟꯁꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯒ꯭ꯔꯤꯁ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯃꯁꯤꯡ ꯈꯪꯗꯅ ꯊꯋꯥꯏ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤ ꯑꯊꯧꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤꯕꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤ ꯐꯥꯎꯕ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯁꯤꯟꯅꯗꯨꯅ ꯅꯅꯥꯛꯇ ꯊꯥꯔꯛꯑꯣ ꯍꯥꯏꯔꯤꯕꯔꯥ ꯃꯗꯨꯗꯇ ꯅꯪ ꯄꯦꯟꯒꯦ ꯍꯥꯏꯔꯤꯕꯔꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯔꯤ ꯀꯠꯊꯣꯛꯈꯣ ꯍꯥꯏꯔꯤꯕꯅꯣ ꯅꯪꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤꯗꯃꯛ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯃ ꯌꯥꯎꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯝꯇ ꯂꯩꯇꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯉꯥꯡꯉꯛꯄꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯇ ꯍꯥꯏꯗꯕꯤ ꯀꯤꯡ ꯂꯤꯑꯣꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯁꯤ ꯔꯥꯅꯤ ꯒꯣꯔꯒꯣꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤ ꯔꯥꯅꯤ ꯒꯣꯔꯒꯣꯁꯨ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯛꯄ ꯂꯦꯞꯇꯦ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯆꯠꯂꯝꯗꯥꯏꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯂꯤ ꯃꯗꯨꯒꯤ ꯊꯥꯡ ꯑꯗꯨ ꯃꯥꯡꯐꯗ꯭ꯔꯕ ꯑꯗꯣꯝꯒꯤ ꯂꯦꯡꯗꯕ ꯂꯟꯅꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯗꯨꯗꯤ ꯖꯛꯁꯤꯁꯀꯤ ꯃꯊꯛꯇ ꯈꯨꯝꯕꯤꯔꯛꯎ ꯍꯥꯏꯔꯝꯂꯒ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯅꯤꯡꯉꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯄ꯭ꯔꯦꯁꯤꯌꯥꯟ ꯂꯣꯝꯗ ꯍꯥꯏꯕꯗꯤ ꯀꯤꯡ ꯖꯛꯁꯤꯁ ꯑꯃꯗꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯈꯣꯏꯅꯤꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯅꯥꯀꯟ ꯑꯅꯤꯃꯛ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯊꯦꯟꯁꯇꯒꯤ ꯑꯦꯐꯤꯌꯥꯜꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯆꯥꯗꯕ ꯅꯤꯄꯥꯁꯤ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯀꯤꯡ ꯖꯛꯁꯤꯁꯇꯁꯨ ꯉꯁꯥꯏ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯃꯉꯣꯟꯗ ꯊꯥꯔꯛꯈꯤꯕ ꯄꯥꯎꯗꯨꯁꯨ ꯇꯝꯂꯤ ꯑꯦꯐꯤꯌꯥꯜꯇꯤꯁꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯦꯊꯦꯟꯁꯀꯤ ꯂꯦꯝꯍꯧꯔꯤꯕ ꯖꯍꯥꯖ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯔꯣꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗꯨꯕꯨ ꯑꯗꯣꯝꯅ ꯄꯥꯝꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯩꯈꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯅꯩꯈꯥꯏꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔꯗꯤ ꯀꯅꯥ ꯑꯣꯏꯍꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯐꯤꯌꯥꯜꯇꯤꯁꯅ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔꯗꯨꯒꯤ ꯃꯤꯡ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯀꯧꯏ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯊꯥꯖꯗꯕꯗꯒꯤ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯦꯐꯤꯌꯥꯜꯇꯤꯁꯅꯗꯤ ꯍꯧꯖꯤꯛꯇ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯍꯥꯛ ꯉꯁꯤꯁꯨ ꯁꯤꯍꯧꯗ꯭ꯔꯤ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯃꯥꯕꯨ ꯎꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏꯕꯗꯨꯁꯨ ꯃꯥꯒꯅꯤ ꯍꯥꯏꯔꯛꯂꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯍꯤꯡꯍꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯀꯤꯡ ꯖꯛꯁꯤꯁꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯃꯁꯥꯗ ꯑꯁꯥꯎꯕꯁꯨ ꯐꯥꯎꯔꯦ ꯀꯤꯡ ꯖꯛꯁꯤꯁꯁꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯂꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯝꯃꯒ मागी मखादा लेबा कमांडरसिंग कौथोक्तुना हुजमा अखोय वार चटकदबनी हायदुना चटकीके तौई मसिदा किंग जक्सिसना थिंगदुना हुजमक चटपा यारोय हायदुना लानगी लालोंग कयागी पाउता कयामसु पिछलगली आर्टेमिसानासु खुमली मियुसितना दुमक नंगना इंगोंदा लानगी लालोंग कयागी मतांगदा ताकदोरिबा किंग जक्सिसु कुमथरक्तुना अई प्रेसियानगी लाई गुमलबा निंगथौनी निंगथौ मयामगी मथक्ता लेबा निंगथौनी अइननी किंग लियोनाइडस अमदी मखोय चहुम अदु मथवाई लानबीख्रीबदु अइननी एथेंस की खुंगंग खुदिमक मई थादुना निखाइदुना मांग ताहनखिबसु अदुगा अमना अइसे नंगीसु निंगथौनी हारगली मसिदा आर्टेमिसाना खुमली होय नंगना स्पार्टागी किंग लियोनाइडस अमदी मखोय चहुम अदुबुदी मथवाई लानबीख्रे हायबा असिमदी अचुम्बनी अइ खांगी अदुगा एथेंस पुदी नंगना मई थादोक्तुना निखाइदुना अइना पांगथोकदबा थबा अदुबु नंगना ओइना पांगथोक्तुना अइगी वासक कायनबा सिल्ले हायदुना किंग जक्सिसता गांगसलुरे किंग जक्सिसनसु छावदगी आर्टेमिसादा खजायदा खुपाकना थाखरे आर्टेमिसासु छावनदुमा होगलक्तुना अइ ngasimak hojimak aigi samudra lami khudemak puduna ग्रीस लेबाकता लांदारोगनी हायदुना चटखरे किंग जक्सिसनसु आर्टेमिसाबु कौदुना खामनबा लावरगली आर्टेमिसानासु ओनसनदुना लावरमली नंग काउथोकपा तौगनु नंग ngasi ओइरेबे फिबमदु कनाना ओहनखिबनो कनाना सेमखिबनो हायबसी मसी मतंग कावगनु हारमलगा आर्टेमिसिया लानफमगी माइकई पांखरे मसिदगी सिनसे होंखिदुना थियोमेटिक्लिस अमदी माकी लानमिसिंगसी जगा अमदा लोटु लेरगा मखोगी मरमदम एथेंसपु मई हौरिबिसि नुंगाइतना येंगदु लेरी मसिदा थियोमेटिक्लिसना मयामसिदा हाइरी ngasidi ekhoi iramdam एथेंस मई हौरे अदुना ngasi aroi boina ekhoi नाइटोम ओइना येकनबा सिंगा लानथेंगनबा ताबनी स्पार्टादा जोइना लानगी मतेंग नीबा चलुरे अदुबु मखोइदी हानाना मखोइगी निंगथौ यावना थौना फरबा लानमी क्यामा अखोइगी ग्रीस लेबाकसिगिदमक मथवाई कथोखरे ngasina अखोइगी तरन हाइबदु थोए सिरगा सि चंगागा चंग लानथेंगनरबा ताबनी मयामसिदगी निपामना हाइरगली नंगना अखोइबु माइथेनबनी
ngasi akhoi thoklibasinsi nangi asoiba aranma ngaktani lanmi amana mo hairagli Sparta yaudana akhoi di karisu natte nahan akhoi matam leiringai Presian singa Santi gi wari sanaramgadabani hojikti kari thoklay haiduna Theometic list loina ngangsalagli Theometic list ngaktang ungduna lepamaga nakhoi ngasi harib singdu achum ngaktani hoi akhoi khutta hojik khujok amagi jahaz khatta ngaire aduga si masu chummi akhoi khudimak lomi ngaktani karbar macha macha tawduna hingjabani akhoi mapung marai phadriba nipamcha ngaktani ngasidi yeknabagi lanpham kayana akhoi bulanmi ama namdaro helakpani aina ngasidi khwaidagi khudong thiningai oiba game ama sanarure aduga mai thiba chu mai thire aduga aina ngasi thamoi sengna nakhoida hairi nakhoi miyam aingondagi lapthok ko pamlabadi naramdambu thadok ko pamlabadi aina khoi bo amata thingoi nakhoi khudimak chatkhiba yabagi ayaba du loina lei nakhoi kanamtagi minai natti khudimak ningtamba mi ngaktani hojimak chatkhiba yaragani haduna yathang pikre mayam si jojik makoi commander Theometic list ki magul leiraba wafam singji tarubada tumin leinari kanamta mafam si thadokuna khong thangthok kyabasi khankhidre Theometic list asu amata chatnadabsi ubada mapukningda thauna ama laktuna adudi hojik chatlasi akhoi khudimak punna khut chamnaduna Presian gi lakliba jahas mayam asi mullurasi ngasi gi numit asi akhoi khudimak ki yamna chawthokjagadaba numitni tungda horakadaba miron singna ngasi gi akhoi gi numit asi kawngamdana wari lina horogadabani aduga ngasi yeknaba singda masi masu khangalu akhoi gi ngak asi yeknabada kakhankhibadi yai adubu kaidaunongda yeknabada de khoi kok non jaroidabani haibasi lauri mayam si punna hogatuna ngasi gi lanpham asi gidamak punna lauduna sem sado laikre masidagi samudra mayai sida Presian gi yamlaba jahasing si thaujalagle somdana Theometic list ki jahasti mari manga khakta ngairabani Theometic list na magi lanmi sing sida su thauna oigadaba wafam kaya ama phongdogli aduga magi marup amadasu wafam khara phongdogli aigi marup hojiti engonda masina taba upay amata leitre plan so amata leitre ngasi gi lanpham sina nang ai punna thengnaminaba aroiba lanpham abdu oigadaba male mamanaba sina su hairi ai su ningsingli marup ibani na hek inkhalakpadagi ngasi phawba punna dumak lanthengminaduna lakpani numit khudimak lanpham khudimak amata kaudri aisu aigi khusu thangasi potha halagani khanbada ichada nungaiba phawi aigi thangase aigi athang inbada matam kuina wajaraklabani makhoni hujik jahaz maton sida tongduna yeknabagi thaujalekliba jahaz mayam asi yengdu leiri Theometic list na mamanaba sida makha tarakli aina nangonda sinakiba marup langi lalong khara dudi tayari da loina leiraba hangli mamanaba sina hoi nangna haiba khudimak loina tayari tawkhre adubu simadi khangjalu marup akoina hojik changchaliba lanpham asi hantokpa yabagi lambi amata leite habisi makhoigi lanmi tengol asi thugaiduna makhoigi commander RTM Siagi manak naksanba kanamtana ngammoi hairi Theometic list na mu hairi hoi khangi marup changchaliba lanpham asi hantokpam lambi leite aduga makhoigi commander RTM Siagi manak tasu sungsoi soidana ai yoksangani haikre RTM Siasung asidi langi phijol setuna masa yauna lanthengnabagidamak hai singlaba mamaida mask bodyguard kaya amaga tamthiba sabkham amaga loinana thorakpa haukhre king jakchi susing thaktagi pangthokadoriba lanpham si yengnabidamak ngaidu leiri hoje ising imaida leiriba jahasing sina Athens ki habdi Theometic list ki jahasti masing taru khatani masi lanmi su masida tongiba khara sikhatani nakan amadana RTM Siagi jahasi lising sing paidu laikre RTM Siana suma ki lanmi singda lauri kaisuna traba jahas manga truksidi mikupta loisangadabani ising imai sisu lakliba Greece lanmi singsigi ina machu olhangani ngasimak makhoi engonda makok nona khorammangani natraga kakhatkani ngasi makhoi commander Theometic list ki makok adu ai khongpak makhada thamgani haikre hujung mai ga ani gi jahasi sumsum naksanarakpana Theometic list ka RTM Siaga su lapna dumak unaba hore animak khana dumak yengnari Theometic list na magi lanmi singsida jahasida chena paina naba yathang pikre mahakchu machinda lai chonduna jahasida chena paiduna jahasingsi thongainaba haukhre masidagi lanmi singsi chensanduna Presian gi yamlaba lanmi singsida makhoina oina yamjadrabasu attack tawba haukhre mapa hatpi khraba machanapa sisu ngasidi yam tamthiba saktam amaga loinana Presian gi lanmi singsi makut pena hatli RTM Siasu makutta thangani paiduna makutta magi kutha lanphamda chenthoraktuna changchalaiba Theometic list ki lanmi singsi mathang yam lai na hatpa haukhre
ꯑꯗꯨꯒ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒ ꯂꯣꯏꯅꯔꯤꯕ ꯃꯃꯥꯏꯗ ꯃꯥꯛꯁ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯤꯁꯨ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯀꯤ ꯆꯪꯁꯜꯂꯨꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯃꯠꯇ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯨ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯔꯤꯁ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯎꯗꯨꯅ ꯂꯩꯕꯅꯤꯅ ꯒ꯭ꯔꯤꯁꯀꯤ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯤ꯫ ꯁꯣꯝꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅꯁꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯍꯥꯠꯄꯁꯤ ꯎꯕꯗ ꯃꯥꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯍꯥꯞꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯊꯥꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ꯫ ꯁꯒꯣꯜꯁꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯖꯍꯥꯖ ꯃꯌꯥꯝꯁꯤ ꯂꯥꯟꯗꯨꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯧꯖꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯦꯛꯅꯕꯁꯤꯡꯁꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ, ꯀꯛꯊꯠꯇꯨꯅ ꯂꯣꯏꯅꯃꯛ ꯍꯥꯠꯂꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜꯁꯤ ꯖꯍꯥꯖ ꯃꯔꯛꯁꯤꯗ ꯊꯧꯔꯛꯄꯗ ꯏꯁꯤꯡꯗ ꯇꯥꯁꯟꯕꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯈꯥꯗ ꯖꯍꯥꯖ ꯑꯇꯦꯛꯄ ꯂꯩꯔꯝꯕꯗꯒꯤ ꯁꯒꯣꯜꯁꯤ ꯖꯍꯥꯖ ꯃꯊꯛꯇ ꯆꯣꯡꯈꯠꯄ ꯉꯝꯗꯨꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯇꯝꯅ ꯊꯧꯖꯟꯈ꯭ꯔꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯤꯅꯁꯨ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁꯒꯣꯜꯁꯤꯗ ꯊꯥꯡ ꯌꯥꯜꯂꯛꯄꯗꯒꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯂꯣꯡꯖꯟꯗꯨꯅ ꯖꯒꯥ ꯑꯃꯗ ꯁꯨꯖꯟꯗꯨꯅ ꯇꯥꯔꯦ꯫ ꯃꯁꯤꯗ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯣꯡꯁꯜꯂꯛꯏꯕ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯁꯤꯡꯁꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯃꯊꯟꯗꯅ ꯌꯥꯝ ꯂꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯍꯥꯠꯂꯤ꯫ ꯍꯧꯖꯤꯛ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯑꯃꯗꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯦꯛꯅꯕꯁꯤꯡꯁꯤ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯖꯒꯥ ꯑꯁꯤꯗ ꯃꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯨ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯀꯤ ꯂꯥꯟꯗ ꯊꯧꯕꯁꯤ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯍꯥꯏꯔꯤ, ꯅꯪ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕꯔꯥ, ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯔꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯑꯃꯨꯛ ꯈꯨꯝꯂꯤ, ꯑꯩꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯒꯗꯕ ꯂꯩꯇꯦ, ꯁꯦꯔꯦꯟꯗꯔꯁꯨ ꯇꯧꯒꯗꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯆꯣꯡꯁꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯖꯔꯕ ꯐꯥꯏꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤ ꯐꯥꯏꯠ ꯑꯁꯤ ꯁꯨꯝ ꯇꯧꯔꯛꯄꯅ ꯑꯅꯤꯃꯛ ꯑꯁꯣꯛ ꯑꯄꯟꯁꯨ ꯅꯪꯂꯤ꯫ ꯃꯈꯣꯏꯅꯤ ꯐꯥꯏꯠꯁꯤ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯀꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯟꯒꯗꯕꯒꯤ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯤꯟꯗ꯭ꯔꯤ꯫ ꯊꯥꯡꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯥꯡ ꯂꯦꯞꯄꯝꯂꯤꯕꯁꯤꯗꯤ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯃꯉꯛꯁꯝꯗ ꯃꯥꯒꯤ ꯊꯥꯡꯁꯤꯅ ꯊꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯂꯦꯡꯕ ꯌꯥꯗꯅ ꯂꯩꯅꯔꯤ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯍꯥꯏꯔꯤ, ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ ꯑꯗꯨꯒ ꯁꯦꯔꯦꯟꯗꯔ ꯇꯧ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, ꯑꯩꯈꯣꯏꯗꯤ ꯁꯦꯔꯦꯟꯗꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯉꯝꯃꯒ ꯑꯩꯕꯨ ꯍꯥꯠꯂꯨ, ꯑꯩꯅ ꯉꯝꯃꯒꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯩꯗꯤ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯒꯤ ꯍꯦꯟꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯍꯧꯖꯤꯛ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯅꯥꯀꯟꯗ ꯁꯥꯎꯝ ꯈꯔ ꯐꯪꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯖꯍꯥꯖꯁꯤꯡꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯖꯍꯥꯖ ꯃꯌꯥꯝ ꯑꯃꯃꯨꯛ ꯊꯧꯖꯜꯂꯛꯄꯁꯤ ꯎꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯒ꯭ꯔꯤꯁꯀꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯁꯤ ꯄꯨꯟꯁꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯤ ꯄꯥꯏꯗꯨꯅ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯟꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯖꯍꯥꯖꯁꯤꯡꯁꯤ ꯌꯥꯡꯅ ꯊꯧꯖꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥ ꯃꯁꯥꯗ ꯊꯀꯠꯄ ꯐꯥꯎꯔꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯤꯉꯩ ꯃꯅꯥꯛꯇꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯥꯡꯅ ꯅꯝꯗꯨꯅ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯤ, ꯉꯁꯤꯗꯤ ꯒ꯭ꯔꯤꯁꯀꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯕꯅꯤ, ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯒ꯭ꯔꯤꯁ ꯂꯩꯕꯥꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯆꯤꯡꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯤꯡ ꯖꯛꯁꯤꯁꯁꯨ ꯒ꯭ꯔꯤꯁ ꯂꯩꯕꯥꯛꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯟꯗꯨꯅ ꯂꯥꯟꯗꯥꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯂꯥꯟꯐꯝꯁꯤ ꯌꯦꯡꯉꯝꯗꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯖꯥ ꯑꯁꯤ ꯄꯤꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯤ ꯆꯦꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯀꯦ ꯇꯧꯏ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯑꯃꯨꯛ ꯂꯥꯎꯔꯤ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯅ ꯅꯥ ꯑꯣꯏꯅ ꯇꯧꯗꯕꯤ ꯃꯥꯒꯤ ꯊꯥꯡꯁꯦ ꯄꯥꯏꯈꯠꯇꯨꯅ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯇ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯅ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯕꯨ ꯍꯥꯠꯅꯤꯡꯗ ꯃꯥꯒꯤ ꯊꯥꯡꯁꯤꯅ ꯉꯥꯛꯊꯣꯛꯄꯗ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ꯫ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯨ ꯃꯕꯨꯛꯇ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯃꯊꯟꯇ ꯍꯦꯟꯅ ꯏꯟꯁꯤꯟꯗꯨꯅ ꯃꯅꯒꯟꯗ ꯐꯥꯎꯗꯣꯛꯍꯜꯂꯦ, ꯑꯗꯨꯒ ꯃꯊꯟꯇ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯂꯩꯔꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯒꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ ꯑꯁꯤ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯁꯣꯝꯗꯁꯨ ꯁ꯭ꯄꯥꯔꯇꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤꯅ ꯃꯐꯝꯁꯤ ꯌꯧꯁꯜꯂꯛꯇꯨꯅ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯂꯨꯆꯤꯡꯗꯨꯅ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯑꯥꯔꯇꯦꯃꯤꯁꯤꯌꯥꯁꯨ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯝꯃꯒ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯅꯤ ꯒꯣꯔꯒꯣꯅ ꯄ꯭ꯔꯦꯁꯤꯌꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯍꯥꯠꯇꯨꯅ ꯁꯨꯝ ꯆꯪꯉꯛꯂꯒ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯀꯤ ꯃꯅꯥꯛ ꯌꯧꯁꯜꯂꯛꯂꯤ꯫ ꯊꯤꯌꯣꯃꯦꯇꯤꯀ꯭ꯂꯤꯁꯁꯨ ꯔꯥꯅꯤ ꯒꯣꯔꯒꯣꯒꯤ ꯑꯁꯥꯎꯕꯁꯤ ꯎꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯄ꯭ꯔꯦꯁꯤꯌꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯟꯗꯨꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫